Online Manipuri Numidangi Pau Yingbiriba Pumdamang Puthoi Laishamna Kurumjari Ahanbada Maruiba Pau Ccpur District Thamjinkiba Curfew na Miyam the Chawna Akaiba PD Churchanpurda Hmar amasung Zomi Furufanigi Marakta Irang Tholakpadagi Meeoi ama Laikhidaba amadi Kaya amana sopa nangkhiba aduga mari leinana Churchanpur District Curfew thamjinkiba aduga mari leinana district adugi miyamgi mahusagi punsida Chawna Akaiba piri hojik district asida curfew gi athingba thamjinkhibana maram oiraga district asigi manung chana laiba school college bank business establishment sing amasung maruiba kaithel ayamba thonglonari district asida gari chathok chasin tawbagi changka hena nemba thengnari district asida security force na makata na pamda thodok sing thoktanaba akan mamong da mikum na hom sing na ngak senbagi thabak chathari Ningsing bayabada irang aduda masagi chahi yangkai humdu rom suraba laroi pui pukhama che kauba Meeoi ama laikhidabani amadi Meeoi kayana sopan nangkhibani irang adu laksinabagi damak security force na Churchanpur town da flag march satuna miyam da yumdagi mapan thoktanaba khangankhibani amarom da Zomi student federation nasu thodo adugi mayokta emergency shutdown chatharibani gari na thombadagi ama laikhidre Jac Semkhre Honda Activa scooter ama thauduna lakpa Meeoi ama Uchi wa thambal khongda masak khangau gari achouba amana thomlambadagi mafam adumaktada laikhidre hairi press na phangma paw amagi matungina thodo asi ngarang numidang pung 9 makhairom tabada thokibani laibak thiba thodo aduda laikhidraba Meeoi adudi thauba laisang them wang matabadagi asen maimu gyangkhai ma thoi apokpa laikhidraba asem iboton kawi hari mahangna ngarang kakching district ki manung chana laiba yangdong da mahaki macha nupi na luhongba ama yaruna bagi damak thilamlaba matungda Yum tamna halakpagi lambida laibak thiba thaudok adu thokibani thaudok thokfam aduda mayang Imphal police station ge osina luchingma team amaga forensic science team ama laktuna yengsilaba matungda laikhidrabagi hakchang adu rims gi miral sangda thamkhre hairi misi asiga mari leinana police na UD case ama register tauduna makha tana thijin humjinbagi haukhre hairi amarom na misi asiga mari leinana JC against the hit and run of Asem Maimu Singh Kauba ama Semkhre Ccpur convener oina Ti Momocha Haukre Thaudo asida chenariba gari mapu adu phagatriba fawba laikhidrabagi hakchang lawdriba haina su Jac na waref ama lawkhre hari nauna semkhiba Jac na sinduna thauba laisang the wang matabada laikhidrabagi yumda pangthokpa pawgi mifam amada Jac gi member L Suresh na hai laibak thiba thaudo asi thokruba matungda asokpa du hanna yenglamdana chenkhiba si imung manung amasung Jac na kanmomongda condemn tawi Thaudo asida chenariba gari amasung gari mapu athubada mari leinabasingna phagatpiu gari mapu phagatriba phawba laikhidrabagi hakchang lawkhiroi haina phongdoragli Kanglaipak apunba kholawge update tagi lakhocherake sengmai lanthoktu chatluraba maitei macha ani security na rescue tawraba matung imung manungi Meeoi singda sinaraklagani hairi Thiba khangdana leirakhiba Rahul Thangjam tekta kaidana fanglei Kaisampalai majam leikaidagi luwang the Mukesh Kun apokpa Gyanendra Das Hojik fawba langlanglingjin khangdana leiringai cher asida ngarang ayu pung 3 rom taba matamda masagi mayumdagi thokhibadagi thiba khangdana leirakhiba Khurai Thangjam leikaidagi Rahul Thangjam taraga manga apokpa Thangjam Suraj tekta kaidana ngasi fangle hairi imung manungi Meeoi singna pauche sida phongdorakpada Thangjam Rahul na chatkiba mafam video footage tagi mathang yengduna khonggol lirakpa matamda ngasi nungtil pung 3 rom taba matamda Kaisampa junction dagi phongbangam khibani hairi Core 14.322 kaithoktuna semjin sajinbagi thabak chathariba Jiribam to Imphal railway project ki thabak hakthengna yengsinkhre North Eastern Frontier Railway ki General Manager Ratan Kumar Sevars bana luchingba amana None district ki manung chana lairiba Khongsang railway station gi hojik oriba phibam hakthengna yengsinkhiba ka loinana lupa core 14.322 kaithoktuna kanma mawongda semjin sajinbagi thabak chathariba Jiribam to Imphal railway project ki thabak sing sungarang yengsinkre hairi General Manager Ratan Kumar Sevars Tabana luchingba team aduna maru oina Jiribam to Imphal railway project ki oina semgatliba tunnel thong amadi railway line sing yengsinki loina Jiribam Khongsang gi railway staff singasu unaduna watana gi hari kilometer 111 sangliba Jiribam Imphal asigi manungda kilometer 55.36 sangba Jiribam Khongsang gi rail lambi gi thabak loishin khibaga loina kumja 2022 dagi commission tawkhibani official oiba report ki mantung ina project asigi anoba estimate cost oina lupa crore 22.274 khaktuna thamkhre madugi manungda kumja 2024 gi March 31 fawbada lupa crore 14,823 kaithokre aduga financial year 2024-25 ki lupa crore 1,200 su allocation tawkhre hairi